आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maru oiba pau Manipur da miyoi chani kulumdoi nongna COVID-19 positive oikhi miyoi ani laikhide positive oibagi sang sada nipan dasmik mapan ni Bhagavan Sri Krishna gi mapok numit Janmashtami ngasi pangthokli Rashtrapati amadi Pradhan Mantri yauna luchingba kayana Janmashtami gi yaifa paujal pirakli Bharat ki Sutar Abani Lekhrana Tokyo Paralympics ta shooting masana da sanagi takman larokpada Pradhan Mantri yauna luchingba kayana nungaiba phungdokre Bharat na hairi Afghanistan da hauzik oirakliba phifam asigi yenglaga leibak asigi ngamkhaida ngak senbagi thabakan khatle amasung leibak sida hauzik phawbada covid ki vaccine dose koti 62 lakh 92 hena kapkhre सरकार की फैसिलिटी सिंगदा सही तरह निपान की मथक की मियोई सिंगदा कोविड-19 की वैक्सीन लेम न कापगी कैंपेन लेबाक्सिन बथोंगबदा सथरिबना नहा ओइरिबा सिंगना वैक्सीन असि कापथोंगनबा मदि अतै मियोई सिंग वैक्सीन कापदा सुमतेंग पांगबिनबा हाइजरी कोविड की अकीब लैरिबना मियामना सेक्शन बवाटपगी थवंग सिंग तोकपिदुना यारिबा मखै युमदगी सथोक्तना लैबियु तंगाई फदना सथोक्लबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदि खुसा तोइना हमदोक्तुना तरुतनाना थंबियु कोविड का मरी लेनबा ई-पाउ सिंग अमदि मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्यगी हेल्पलाइन नंबर ना 0385241168 अमसुंग 1800345381 नि हौजिक मपुंग ओइबा पाउ Manipur da haukiba numit kharani dagi COVID-19 positive oibagi sang singthaningai oina hantarakpaga loinana laina asidagi phagalakpagi sang na hengalakli haukiba pungkun mari da miyoi lising ani chawnga somna mapan test tawbada miyoi chani kulhumdoi nauna positive oiba thengnabaga loinana positive oibagi sang ase sada nipan dasmik mapan da hantarakle laina asidagi naba phagalakpagi sang sada mirfudra manga dasmik mari mapan yaure Raijagi Haksel Bibangna thokpa cherolamada hai punna miyoi lising ani chawnga somna mapan test tawbugi manungda miyoi chani kulhumdoi positive oikhibani positive oiraba sing adugi manungda Imphal West dagi 63 Imphal East dagi 95 Churasanpur dagi 38 Kaksing dagi 13 amasung Bisnupur dagi 13 yauri hairiba matam asida miyoi ani laichat asidagi leikhidre ba miyoi ani mak COVID-19 gi vaccine kaptaba miyoi ngaktani makhoi tharaga hojik phawbada laichat asidagi leikhidaba migi masing Lising ama chatret marifuma thoi sukre hauzik active case lising ahum chahum nipu leiri Ziri bamna Manipur gi manungda COVID-19 gi hanba dose ki vaccine mapung phana kapthokpa hanba jila oire jila asida sahi sigi February 9 dagi ahanba tangka ki oina healthcare amasung frontline workers sing da COVID-19 gi vaccine kappa hauki matungda sahi tara nipan gi mathaki miyoi sing da su vaccine asi kappa haurakibani Ngarang phawbada Jiribam jila da ahanba vaccine gi dose asi vaccine kappa yaraba miyoi khudingmakta kapkhre panba yabadi jila asigi Zakurador Gram Panchayat ki manungda leiba vaccine kappa yaba miyoi khudingmak August 3 phawbada kapthoktuna Manipur gi oina COVID vaccine mapung phana kapthokpa ngamba ahanba Gram Panchayat oikhrabani Bisnupur jila gi mafam kayada COVID-19 gi vaccine kappa gi thabak leptana chathari ngasi su jila asigi tongan ba mafam 10 da COVID ki vaccine kapki Sarkar na piba COVID laichat ki tangai phadaba chana kanglon singak na sataba singi mathakta Raija Police na makhata na akan bathabak paikhatli ngasi su Raija sigi tongan ba mafam singdagi punna miyoi 18 phagatuna sel oina lupa 3,450 fine thihanki Customs Preventive Northeast Region Shillongi Commissionerate GM Kamaina ngasi Moreda laktuna lalolite ki phibam yengsinkhre Moregi ICP da pangthokpa mifam amada Sri Kamaina tongan ba lalolite ki kangbu singna thangalakpa wakasing takhi mifam aduda nifum doi suba Assam Rifles ki commandant Sumit Sud Raija Police amasung sarkar gi mukok thongba official ki asaruk yakhi Assam Rifles ki none battalion asinduna Green Environment haiba hiramda layekpa sangdamnaba amangasi S Laijang village da leiba junior high school da pangthokre maduda mahiroi nifutare na saruk yakhi Manipur Police Department ta nupa police constable launabagi physical efficiency test
September amadagi October 13 fauba pangthokani haina tawramba adu matam kaktana yaithokre. Hiram asigi matangda Raja Police ki IGP administration na cherolama thokre. Laibag asina ningtamlakpa sahi humbudra manga surakpagi thoram Azadi ka Amrit Mahotsav ka mari lenana tongan-tongan ba thorum kaya pangthoknari. Akasbani Imphal gi ipaw kangbunaso Raja gi Art and Culture Department ka khosam naduna sahi amasumna quiz ki thorum pangthokli. आजादी का अमृत महोत्सव भारत ने निंगतमलकपा सही हुंपुतरा मंगा सुरकपगी अखन्नब थौरंगी सरुक अमा ओइना आकाशवाणी इम्फाल की इपाव कांगुना राज्य सरकार की आर्ट एंड कल्चर डिपार्टमेंट की टेंगबांग लोइनना इराई नुमित खुदिंगी नुमिदांगी मणिपुरी पाउदा आजादी का अमृत महोत्सव क्विज प्रोग्राम अमा संदोकचरी वाहंग सिंगी पावकुम अखोगी ईमेल एड्रेस airInfalnewsquiz@gmail.com da ishagi ming laifam amadi contact number galoinana thabirao asumbu paukum khwaidiga hana pirakpa miyoi ahum khangat chaduna prize amadi certificate pijagani akasbani Imphal gi ipau kangbu amasung राज्य के आर्ट एंड कल्चर डिपार्टमेंट पुनः सिंजरीबा आजादी का अमृत महोत्सव क्विज प्रोग्राम दा सोइदन सरुक याबियो आजादी का अमृत महोत्सव की सरुक अमा ओइना पैरालीगल वॉलंटियर सिंह की खुथांगदा मणिपुर बिल्डिंग एंड अदर कंस्ट्रक्शन वेलफेयर स्कीम 2013 सिनमी सिंह कानबा फंगहनबगी मतंगदा ऑनलाइन दा वरी सानबा अमसुंग भाप ताहनबगी थौरम अमा ngasi पांगथोखरे थौरम अदु मणिपुर स्टेट लीगल सर्विसेस अथॉरिटी की मखादा डिस्ट्रिक्ट लीगल सर्विसेस अथॉरिटी तमेंगलोंग न सिनबनी IGAR साउथ की मखादा टेक्नोपल बटालियन ना सीता विलेज की अंगांग सिंगी ओइबा एक भारत श्रेष्ठ भारत की कैंपेन मखादा लायक पसंगदमनबा अमा पांगथोखरे अपुनबा अंगांग नि फुरोमना सरुक याखिबा लायक पसंगदमनबा दु निंगतंबा नुमित अमसुंग लुनानबा मदी असंगबा मणिपुर हाइबा हिरमदा पांगथोखिबनी ताबिरिबा पावसे आकाशवाणी इम्फाल दगिनी मणिपुर यावना लेबा की मफम पुमनमक्ता ngasi भगवान कृष्ण की मपोक नुमित जन्माष्टमी पांगथोकली श्री कृष्ण की मंदिर पुमनमक्ता भक्तसिंगना अंगनबदगी हौना लाई खुरुमबा लाकनखी इम्फाल की श्री श्री गोविंद जी मंदिर दा महौसागुम लाइगी ओइबा थौरम सिंह पांगथोखी अदुम ओइनमक कोविड लाइसेट मरम ओइदुना भक्त सिंह लाकपगी सांगदी यामना नेमखी इम्फाल की स्कोन दसु जन्माष्टमी की थौरम पांगथोकली कोविड लाइसेट मरम ओइदुना स्कोन मनुंगी भक्त सिंह खक्तना लाइगी ओइबा थौरम सिंह पांगथोकली जन्माष्टमी की मतंगदा स्कोन इम्फाल की सीनियर डिवोटी बनमाली दास ना हाय साधुना विनाशाय दुष्कृतम धर्म संस्थापनार्थाय संभवामि युगे युगे जुग जुग खुदिमक्ता भगवान लेंथरपै मरमना अहुमने ताकपिरी मदैदा फब तौब कांगबुसुंगबु ngakpinaba ngakpisenbiba फदब तौब कांगबुसुंग मांगहनबा अदुग धर्मगी नियमदु लिंखतपा हायना ताकपिरी अदुबु ख्वाइदगी मपुंग ओइना माना तौब थबक्ति तसेंगबदी माकी मनाइसिंग अदुदबु कनबिबनी कोई तौदे माकी सेवा तौबदी अदा माकी सेवा तौरगा कोई पुंसिसे याम नुंगाइना नुंसि चानना हिंगमिनसे हायबसिदनी हरे कृष्ण उत्तर प्रदेश मथुरा वृंदावन भगवान कृष्ण की मपोक नुमित पांगथोकली श्री कृष्ण की पोकनफम मथुरा बंके बिहारी मंदिर प्रेम मंदिर इस्कोन मंदिर श्री कृष्ण जन्मभूमि मंदिर निंगथिना लेतेंगले नुमित असदा राष्ट्रपति रामनाथ कोविंद उपराष्ट्रपति एम वेंकैया नायडू प्रधानमंत्री नरेंद्र मोदी लेबाग असिगी मियामदा याइफा पाउजेल पीरी मणिपुर की मुख्यमंत्री नोंगथोंबम बीरेन सिंह मणिपुर विधानसभा की अध्यक्ष युमनाम खेमसान राज्यसभा की MP महाराज लैसेंबनसु मणिपुर की मियामदा अखनना हिंदू सिंह जन्माष्टमी की याइफा पाउजेल पीरी मितै मरुप वांखै थंबाल खोंग इम्फाल नंगरांग मसिगी संगलेंदा लाइनिंगहल नाउरिया फुलोगी 153 सुबा मपोक नुमित निंगसिंग थौरम पांगथोखरे लाइनिंगहल की मितमदा लेकटपा मसुंग महाकी पुंसे मदि थबकी मरमदा वांगांगबना थौरमदुगी मपुंगबा सक्तम ओइखी लायंस क्लब ऑफ इम्फाल सेंट्रल सिंधुना उ थाबगी थौरम अमंगसी सेलोय लंगमाई सिंगदा लेबा सनामही कियोंगी कॉम्प्लेक्स ता पांगथोखरे मदुदा कोमला संप्रा हैनौ लफोय अमदि लसिंग पांबी सिंग थाखी अकोइबगी फिबम सेंगतुना ngak सेंदुना थमनबगी पांदमदा उ थाबगी थौरमदु पांगथोकपनी हाइरी भारत की शूटर अबानी लेखराना टोक्यो पैरालंपिक्स ता नुपीगी मीटर 10 की एयर राइफल इवेंट ता सनागी तकमान लौदुना अनोबा इतिहास अमा सेमख्रे सही 38 सुरबी नुपी असिना पैरालंपिक्स ता सनागी तकमान लौबा अहनबा सानारोय ओइरे मेंस डिस्क थ्रो दना भारत की जोगेश कथुनिया ना लुपा की तकमान लौरे नुपा की जेवलिन थ्रो दना
Devendra Jajariana Lupagi Takman amasung Sundar Singh Gurjarna Senjengi Takman Fangle. Abani Lekrana Games asida Sanagi Takman Lorokpada Pradhan Mantri Narendra Modi na nungaiba phongdokre. Twitter da thagatpa warol amada Sri Modi na hai mahaki hotnaba kanba amasung akhang kanbana Sanagi Takman phangba ngamlakhibani. Maipakpa si Bharat ki sana khonabagi lamda thoidongna chauthoksaningai oiraba mikup amani. Abani gi tungi punsida hena maipakna sanabu oirasanu haina Pradhan Mantri na phongdokhi. Games asida takman laurakraba tai sanaroi singdasu Pradhan Mantri na nungaiba phongdokhi. Rashtrapati Ramnath Kovind amasung Uparashtrapati M Venkaiah Naidu nasu Tokyo Paralympics ta Bharat ki sanaroi singna medal kaya laurokpada nungaiba phongdokre. Tokyo da sathariba Paralympics ta medal phanglaba singda Rajasthan Sarkar na mana piragani haina lauthokre. Sanagi takman phanglabi Abani Lekhra da lupa koti ahum, lupagi takman phanglaba Devendra Jajaria da lupa koti ani amasung Senjengi takman phanglaba Sundar Singh Gurjar da lupa koti ama piragani. Bharat na hairi Afghanistan da hojik oiriba phibam asi Bharat na kupna yengsili amasung ngaksel ga mari leinaba lam kaya da anoba wahang kaya thorakli. Ngaksel Mantri Rajnath Singh na hai oiragliba phibam asigi yenglaga Bharat ki ngamkhai lana Zati ki mayokta leiba miyoi sing lansin lakpa thingnaba akanba thabak laukhatle. Chandigarh ngasi Punjab University na sinba humsuba Balramji Das Tandon Memorial Lecture ki thoramda video conferencing ki khuthangda wangangbada Sri Rajnath na hai ningtamba phanglaklaba matungda hojik phawbada Bharat ki mayokta leiba sakti kyana lebak asigi ingtapna santi oina leijaba phibamda kaiba kya thokhanaba lepa leitana honarakli. Asigumba thawngsing asi ayambana Pakistan lomdagi tawrai Singnarakliba khudingmak thengnabaga loinana matam matamgi matung ina Bharat na khudhanbagi thabak sathaduna lakli. Paugi marak thatna tenba break ama. Chahi tara Nipalamadi masigi mathakta leiba maruaina healthcare worker frontline worker yauna COVID-19 vaccine gi ahanba dose kapkhraba matung chayol tara nithoi shuraba miyoi singna chayol tara taruk fawbagi manungda Covishield gi ani suba dose kapthok hosi vaccine asigi ahanba dose kapkhraba miyoi khudingmakna yariba makhai athuba matamda designated COVID-19 vaccination center singda chatpiduna vaccine gi ani suba dose kapthok piyu matam chana vaccine gi dose suna kapthok hobana laina asidagi ngakthoknaba pangal Pau Jariba, National Health Mission, Manipur. Akasban Imphal dagi pau tabiri. Leibak sida hojik phawbada COVID ki vaccine dose ko ti humphumdoi lakh nifumdoi hena kapkhre. Haksel Mantraloy na hai hawkhiba pung kunmari da vaccine dose lakh 13 lising tara mari hena kapkhi. Leibak sigi oina laichara sidagi naba phagalakpagi sang sada 43.8 ama yaure. Hawkhiba pung kunmari da laina asina naba miyoi lising 13 naba phagalakhi. Masi tharaga hojik phawbada naba phagalakpa punba masing koti 3,38,000 hele. Hawkhiba pung kunmari da lebak sida COVID ki anoba case 9,000 hena thengnakhi. Hojik active case 1,00,963 leiri. Masi apunba positive case ki sada ama dasmik ama manga khaktani. COVID-19 ki tengbang ki polam sing maru oina COVID vaccine amasung oxygen na singba mapan lamdagi pusilakpada customs duty amadi health cess loba sarkar na September loiba phawba kumthokre. Kerala da COVID case sauna hengalakpadagi raija sida numit khudingi oina ngasi numidang pung 10 dagi ayuk pung 3 phawba numidangi curfew thamlagani haina Mukhyamantri Pinarayi Vijayan na lauthokre. COVID positive oibagi sang yamna wangba mafam singda numidangi curfew thamnabigi wafam Kendra na raija sarkar da hairakpa numit nini matungda warep asi laukhibani. Raija sida ngarang nauna mi 18 sanipan kuntra taruk COVID positive oirakhi humbudara manga na sikhi. Sayolgi oina positive oirakpagi sang sada taret ki mathakta laiba sahar amasung panchayat singi ward khudingmakta hena kanba akhanaba lockdown thamnaba COVID ki anoba chana kanglon amasu phungkhre. Loisilakpada COVID-19 dagi ngakthoknaba face mask uppa phut taruk lapnana leiba khusa amadi mai mitar utanana thamba haiba samba thawong ahum asingang na satpinaba amuk hana ning singjari. Aroibada maroiba paw amuk hana. Manipur da miyoi chani kulhumdoi nauna COVID-19 positive oikhi miyoi ani leikhide. Positive oibagi sang sada 9.8 ni. Bhagavan Sri Krishna gi mapok namit Janmashtami ngasi pangthokli. Rashtrapati amadi Pradhan Mantri yauna lusingba kayana Janmashtami gi yaifa paujil pirakli. Bharat ki sutar Abani Lekhra na Tokyo Paralympics ta shooting masana da sanagi takman lorokpada Pradhan Mantri yauna lusingba kayana nungaiba phungdokre. Bharat na hairi Afghanistan da hojik oirakliba phibam asigi yenglaga lebak asigi ngamkhaida ngaksenbagi thabakan khatle amasung lebak sida hojik phawbada COVID ki vaccine dose koti 2.2 lakh ni 2.2 hena kapkhre pawujare.